ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯗꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ, ꯆꯍꯤ ꯑꯃ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ, ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯨꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯣ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯔꯦ꯫ ꯏꯕꯥꯅꯤꯅ ꯇꯝꯂꯛꯄ ꯃꯍꯩ ꯃꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯎꯃꯪꯁꯤꯗ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯅꯁꯤꯗꯣ?" ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯟꯅ ꯎꯠꯂꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯃꯌꯥꯗꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯊꯣꯔꯛꯂꯒ ꯉꯥꯏꯍꯥꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯁꯖꯤ ꯑꯗꯣ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯒꯤ ꯃꯍꯩ ꯎꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯃꯥꯒꯤ ꯍꯩꯖꯕꯗꯣ ꯑꯃꯨꯛ ꯎꯠꯂꯝꯃꯤ꯫ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯒ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯔꯧ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯜꯂꯛꯂꯝꯃꯤ, "ꯑꯩꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯜꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯆꯪꯂꯕꯗꯤ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯁꯅꯥꯒꯤ ꯁꯖꯤ ꯇꯥꯞ ꯑꯣꯜꯂꯒ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯊꯥꯡꯅ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯈꯜꯂꯝꯃꯤ, "ꯏꯁ, ꯏꯇꯥꯎ, ꯅꯪꯁꯤꯗꯤ ꯅꯕꯨꯛ ꯐꯠꯇꯦꯗꯀꯣ꯫ ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯅꯪꯗꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯐꯥꯎꯕ ꯃꯩ ꯊꯥꯗꯣꯛꯆꯕ ꯉꯝꯃꯤꯗꯀꯣ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯗꯤ ꯂꯝꯒꯤ ꯆꯦꯛꯂꯥ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦꯗꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯅꯋꯥꯗꯣ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯝꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯥꯂꯪꯗ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯟꯇ꯭ꯔꯤꯅ, "ꯅꯇꯥꯎꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ?" ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯕꯗ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ ꯑꯩꯒ ꯀꯥꯏꯅꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯅ ꯁꯤꯔꯕꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟꯅ ꯄꯥꯏꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯃꯗ ꯄꯥꯏꯁꯤꯜꯂꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕ ꯌꯣꯡꯈꯝ ꯃꯌꯥ ꯅꯛꯅ ꯁꯝꯕꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯨꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯣ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯡꯂꯕꯗꯨꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯇꯦꯅꯋꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯂꯥꯎ, ꯑꯩꯒꯤ ꯌꯣꯡꯈꯝꯁꯤꯗ ꯇꯣꯡꯉꯨ ꯂꯥꯎ꯫ ꯑꯩ ꯅꯪꯕꯨ ꯐꯥꯔꯒ ꯁꯅꯥꯒꯤ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯊꯣꯛꯂꯣꯏ ꯌꯣꯟꯊꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯋꯥꯁꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥꯗꯣ ꯄꯥꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯣꯡꯈꯝꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯇꯦꯅꯋꯥꯗꯣ ꯐꯥꯔꯒ ꯁꯅꯥꯒꯤ ꯄꯣꯟ ꯑꯃꯗ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇꯒꯤ ꯃꯤ ꯀꯌꯥ ꯀꯌꯥ ꯂꯥꯛꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯣꯟꯈꯤꯕ ꯇꯦꯅꯋꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯂꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯌꯦꯛꯅꯕꯕꯨ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯅꯋꯥ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯇꯦꯅꯋꯥꯗꯣ ꯂꯩꯔꯒꯦ ꯁꯦꯜ ꯀꯌꯥ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯇꯦꯅꯋꯥ ꯂꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯍꯜꯂꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯆꯤꯊꯤ ꯑꯃ ꯁꯥꯎꯅ ꯍꯟꯈꯤꯕꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯇꯦꯅꯋꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯝꯃꯨ, ꯂꯥꯟ ꯇꯧꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯌꯣꯛꯂꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯒ ꯂꯝꯕꯥ ꯄꯥꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ꯫ ꯂꯥꯟꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯂꯨꯅ ꯌꯣꯛꯆꯔꯤꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯖꯤꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯦꯅꯋꯥꯗꯣ ꯀꯣꯅꯨꯡ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯇꯦꯅꯋꯥꯗꯣ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗꯣ ꯃꯤꯌꯥꯝꯅ ꯆꯣꯟꯅ ꯇꯤꯜꯂꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯇꯦꯅꯋꯥ ꯑꯗꯣ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯝꯊꯣꯛꯎꯔꯒ ꯀꯥꯡꯖꯩꯕꯨꯡꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯂꯕ ꯇꯦꯅꯋꯥꯅ ꯅꯤꯡꯊꯧꯅ ꯂꯝꯊꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯂꯛꯇ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯗꯣ ꯎꯔꯒ ꯍꯥꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯧꯔꯝꯕꯤ ꯍꯧꯖꯤꯛꯅ ꯁꯥꯖꯤꯟꯅꯕ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈ꯭ꯔꯕꯤ ꯂꯩꯃꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯩꯃꯗꯨꯅ ꯀꯞꯄ ꯎꯕꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯂꯩꯃ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ ꯂꯩꯃ, ꯑꯩꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯍꯥꯛꯀꯤꯅ ꯅꯄꯨꯔꯣꯏꯕꯗꯨꯅꯤ꯫ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯃꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄꯗ ꯎꯃꯪ ꯑꯃꯗ ꯃꯥꯅ ꯇꯝꯂꯨꯕ ꯃꯍꯩ ꯎꯠꯊꯣꯛꯅꯕꯗ ꯑꯩꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯣꯜꯂꯤꯉꯩꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯏꯇꯥꯎꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯜꯂꯒ ꯑꯩꯒꯤ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯜꯂꯒ ꯂꯥꯛꯄꯅ ꯉꯁꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇꯦ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯅꯋꯥ ꯑꯗꯨꯒ ꯁꯥꯖꯤꯟꯅꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯔꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯅꯥꯒꯤ ꯇꯦꯅꯋꯥꯒ ꯂꯣꯟꯅ ꯇꯥꯟꯅꯈꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯃꯅ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯂꯦꯡꯕꯤꯔꯨꯔꯕꯅꯤ꯫ ꯀꯔꯤ ꯀꯔꯤ ꯃꯍꯩ ꯍꯩꯕꯤꯔꯛꯄꯒꯦ? ꯉꯁꯤ ꯂꯩꯕꯥꯛ ꯆꯣꯟꯅ ꯇꯤꯜꯂꯕꯁꯤꯗ ꯏꯕꯨꯡꯉꯣꯅ ꯇꯝꯂꯛꯄ ꯃꯍꯩꯗꯣ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨꯕ"꯫ ꯅꯤꯡꯊꯧꯗꯣ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯤꯔꯥꯡꯖꯤ ꯐꯤꯗꯥ ꯐꯖꯕ ꯑꯃ ꯊꯥꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯃꯌꯥꯗꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯑꯉꯛꯄ ꯃꯍꯩ ꯑꯁꯤ ꯎꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯥꯟꯅꯅ ꯇꯥꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯅ ꯁꯅꯥꯒꯤ ꯄꯣꯟ ꯃꯈꯨꯝ ꯊꯣꯛ ꯍꯥꯡꯗꯣꯛꯄꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯣ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯌꯥꯗ ꯀꯣꯛ ꯍꯦꯛ ꯄꯥꯏꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯁꯅꯥꯒꯤ ꯁꯖꯤꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯍꯛꯆꯥꯡ ꯑꯗꯣ ꯍꯤꯡꯒꯠꯂꯝꯗꯨꯅ ꯁꯖꯤ ꯑꯗꯣ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯧꯅ ꯍꯤꯡꯒꯠꯂꯛꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯕꯨ ꯃꯥꯡꯅꯕ ꯇꯧꯔꯕꯗꯤ ꯃꯁꯥꯗ ꯇꯦꯟꯕꯥꯜꯂꯤ ꯍꯥꯏꯕꯒꯨꯝ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯇꯧꯈꯤꯕ ꯃꯟꯇ꯭ꯔꯤ ꯁꯖꯤ ꯃꯆꯥ ꯑꯣꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯎꯃꯪꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫